ngasi ayu phongkiba tongan manipuri si phongsingdagi amasung thokiba thawdo wathokingdagi maru oibe I pausing khongasaraga manipur top channel gi maikeidigi miyamna thamjagi ahanbada angalwadi worker ama masa khangandana thabak lauthoklamle mahut sinanaba department na DPC pangthoklamle yamna ngakpa amadi amukta thokidriba thawdo ama oina angalwadi worker ama oina thabak tawribi miwe amabo masagi retirement gi matam yaudringaida masa khangandana thabaktagi lautholaga anauba ama hapnaba social welfare department na CPC pangthoklamle press ta phangba paw gi matung ina masa khangandana thabaktagi lauthokpiramlabi miwesi thongju sigonglei makhongdagi ningombam sawba khawi maksai kuntraga mangaronggi mamangdagi Imphal East to ICTS project ki makhada lairiba thongju sigonglei makhong angalwadi center angalwadi helper ama oina thabak tawduna lakhibani adubo hawkibu kumja english singani ga taraga tarukta center asigi hanagi worker oirambi o mema devina thabaktagi pothakhibadigi saye simaki july amada maha angalwadi worker ama oina upgrade tawkhibani asumna mahana angalwadi worker ama oina thabak tawba horakpadigi hawzik phawba leptana mari leinaba authority singda mahaki center adugi thabak thorum singi report tha khudingi WhatsApp ki kuthang thaduna lakhi Manipur lainga ki thabak tawbagi kanglon gi matung ina employee amana thabak tagi pothagadaba matam masi masagi sai humpu do oiribani adubu ma ki oinadi sai humpu sugutaba tha ahum hena wali ma ki matriculation gi certificate ki matung ina ma kumja english ngani ga kungani thogi February 10 da sahi humpu sugutaba mi amani asumna retirement gi sahi sudriba miwe amabu masa khangandana thabaktagi terminate tawthoklambada natana thasigi kunga tareta mahaki ahangba phamadu mention haunaba social welfare department na DPC pangthoklambani haina pawgi likhuna sina makhatari pawsin hai mapamadugi angalwadi worker lawbagi DPC adu lona thuppa pangthokiba maramna center adugi helper oina lairibi amana phamadu phanghaunabagi kudong sabadu su department asina manghanbire miyai kharakha angalwadi worker hapnaba aronba sarau langda satharakhiba thabak thoram sing aduna thamoi sengna thabak tawjariba worker amasum helper kyagi thamoi sokhalle haina supali atopa paw manamo MU gi question leak inquiry committee semkhre entrance exam halagani Manipur University gi Teachers Education Department da ngarang pangthokiba entrance examination na question leak oibigi akhanaba pawma pawksi sina phongkhraba matungda ngarang pangthokiba examination adu kakhibaga loinena amuk hana pangthoknaba amadi hiramasigi matangda thijinanaba inquiry committee ama semnaba MU gi authority na warep dokre question leak oibigi watho asigi matangna inquiry committee semduna asumba asengba puthoknaba maralaiba sing chairak pinaba madi examination adu amuk hana pangthoknaba Manipuri Student Union musugi makedigi ngasi university gi vice chancellor professor local da ayib sirol ama pisinki hiramasigi matangna musugi office ta pangthokiba pawgi mifam amada wa ngangladuna union asigi president maibam Michael hai ngarang pangthokiba Teachers Education Department da B.Ed course tamnabagi entrance test adugi general paper gi question adu leak oiramgani haibagi singnabi yamna sauna leire maramasina union gi maikaidigi department asida sattuna hairibe examination adu haidoktana ba khangalamle loinena university gi authority gi maikaidigi su ayibsirol pisinduna hiramasigi matangna committee semduna thijinanaba maralaiba yoromlabadi matik sabe action lokhanaba amadi examination adu amuk hana pangthoknaba taksinkhre hairibo wafam singasi pung kunga marigi manungda university gi authority na thabak oina pangthokpa hawraktrabadi union na mahiro singa khutsamnaduna makhal makha kya gi akan ma khongjang sangsinkani hari musugi maikeidigi memory na pisinkraba tungda ngasi nungthul pung ani makhairam tabadagi hawraga BC gi office ta university asi dinamadi awang bathaki official singoiba mi phamma mapangthoktuna warep kaya marum lauki han supali mi phamma duda laukiba warep singadugi matangda BC office ta pangthokiba pawgi mi phamma amada wangang laduna university asi gi register in charge David Zotena pawmi singda hai Teachers Education Department gi ngarang pangthokiba B.Ed tamnaba entrance examination adugi question leak oire haibigi matangna university gi din committee gi oiba mifam ama pangthokre
ꯃꯤꯐꯝ ꯑꯁꯤꯅ ꯉꯁꯤ ꯁꯅꯥ ꯂꯩꯕꯥꯛ ꯄꯥꯎꯆꯦꯅ ꯐꯣꯡꯈꯤꯕ ꯄꯥꯎ ꯑꯃꯗꯤ ꯃꯨꯁꯨꯅ ꯄꯤꯁꯤꯜꯂꯛꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯀꯨꯞꯅ ꯅꯩꯅꯔꯕ ꯇꯨꯡꯗ ꯏꯟꯇ꯭ꯔꯥꯟꯁ ꯀꯣꯏꯁꯟ ꯑꯗꯨ ꯂꯤꯛ ꯑꯣꯏꯔꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝ ꯆꯥꯡꯗꯝ ꯈꯔ ꯐꯪꯕ ꯉꯝꯂꯦ ꯃꯔꯝ ꯑꯁꯤꯅ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯑꯦꯛꯖꯥꯃꯤꯅꯦꯁꯟ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 15ꯅꯤꯒꯤ ꯃꯅꯨꯡꯗ ꯅꯧꯅ ꯃꯇꯝ ꯂꯦꯞꯂꯒ ꯑꯦꯛꯖꯥꯝ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯡꯊꯣꯛꯅꯕ ꯂꯦꯞꯅꯔꯦ ꯍꯥꯏꯅꯁꯨ ꯄꯜꯂꯤ ꯇꯦꯟꯇꯛꯅ ꯑꯇꯣꯞꯄ ꯄꯥꯎ ꯈꯔꯅ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯀꯣꯚꯤꯗꯀꯤ ꯚꯦꯛꯁꯤꯟ ꯀꯥꯞꯇꯕ ꯃꯤꯑꯣꯏ 4 ꯂꯩꯈꯤꯗ꯭ꯔꯦ ꯍꯧꯈꯤꯕ ꯄꯨꯡ 24ꯒꯤ ꯃꯅꯨꯡꯗ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯃ ꯌꯥꯎꯅ ꯚꯦꯛꯁꯤꯟ ꯀꯥꯞꯇꯕ ꯃꯤꯑꯣꯏ 4 ꯂꯩꯈꯤꯗ꯭ꯔꯦ ꯃꯤꯑꯣꯏ 18ꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯒꯤ ꯆꯥꯡ ꯆꯥꯗ 1.4 ꯑꯣꯏꯔꯤ ꯍꯥꯏꯔꯤ ꯄꯥꯎꯆꯦ ꯑꯁꯤꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯩꯈꯤꯗ꯭ꯔꯕ ꯃ꯭ꯌꯥꯟꯃꯥꯔ ꯃꯆꯥ ꯑꯗꯨ ꯃꯁꯥꯒꯤ ꯆꯍꯤ 19 ꯁꯨꯔꯕ ꯅꯨꯄꯥꯅꯤ ꯃꯍꯥꯛ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯐꯨꯡꯐ꯭ꯔꯦꯠ ꯀꯟꯇꯤꯟꯗꯒꯤꯅꯤ ꯃꯍꯥꯛ ꯁꯤꯖ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅꯁꯨ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯗꯤꯁꯦꯝꯕꯔ 10ꯗ ꯏꯝꯐꯥꯜꯗ ꯂꯥꯛꯂꯕ ꯌꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯗꯤꯁꯦꯝꯕꯔ 2ꯁꯨꯕ ꯆꯌꯣꯜꯗ ꯏꯝꯐꯥꯜꯗ ꯂꯥꯛꯀꯗꯧꯔꯤ ꯃꯍꯥꯛꯅ ꯂꯥꯛꯄ ꯃꯇꯝꯗ ꯇꯣꯉꯥꯟꯕ ꯏꯟꯐ꯭ꯔꯥꯁ꯭ꯇ꯭ꯔꯛꯆꯔ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯎꯔꯦꯛ ꯎꯌꯨꯝ ꯇꯝꯕ ꯑꯃꯁꯨꯡ ꯁꯪꯒꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯍꯥꯏꯔꯤ ꯇꯣꯉꯥꯟꯕ ꯁꯣꯔꯁꯁꯤꯡꯗꯒꯤ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯗꯤꯁꯦꯝꯕꯔ 10 ꯅꯠꯇ꯭ꯔꯒꯅ 13ꯗ ꯏꯝꯐꯥꯜꯗ ꯂꯥꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯟꯅꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯏꯝꯐꯥꯜꯗ ꯂꯥꯛꯄꯗ ꯀꯦꯝꯒꯩꯗ DRDOꯒꯤ ꯃꯈꯥꯗ ꯁꯥꯒꯠꯂꯤꯕ ꯐꯃꯨꯡ 2 ꯂꯩꯕ ꯀꯣꯚꯤꯗ ꯍꯣꯁꯄꯤꯇꯥꯜ ꯁꯪꯒꯥꯔꯝꯒꯅꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯖꯦꯅꯤꯝꯁ ꯀꯦꯝꯄꯁꯇ ꯀꯥꯔꯀꯤꯅꯣꯁ ꯍꯦꯜꯊ ꯀꯦꯌꯔ ꯁꯔꯚꯤꯁꯦꯁꯀ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀ PPP ꯃꯣꯗꯦꯜꯗ ꯄꯥꯏꯈꯠꯂꯛꯀꯗꯧꯔꯤꯕ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜꯒꯤ ꯎꯔꯦꯛ ꯌꯨꯝ ꯇꯝꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ ꯍꯥꯏꯔꯤ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯅꯤꯄꯨꯔ ꯈꯣꯡꯆꯠ ꯃꯅꯨꯡꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯇꯔꯗ ꯄꯥꯡꯊꯣꯛꯀꯗꯕ ꯃꯤꯌꯥꯝ ꯇꯤꯟꯕ ꯃꯤꯐꯝ ꯑꯃꯗꯁꯨ ꯁꯔꯨꯛ ꯌꯥꯒꯅꯤ ꯍꯥꯏꯅ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯔꯤ ꯄꯟꯕ ꯌꯥꯕꯗꯤ ꯀꯦꯝꯒꯩꯗ ꯁꯥꯒꯠꯂꯤꯕ DRDO ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ DRDOꯅ ꯇꯦꯛꯅꯤꯀꯦꯜ ꯁꯄꯣꯔꯠ ꯄꯤꯗꯨꯅ ꯁꯦꯝꯒꯠꯄꯅꯤ ꯐꯃꯨꯡ 2 ꯂꯩꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯐꯃꯨꯡ 150ꯅ ꯖꯦꯅꯔꯦꯜ ꯋꯥꯔꯗꯅꯤ ꯑꯃꯗꯤ ICUꯅ ꯐꯃꯨꯡ 50ꯅꯤ ꯍꯥꯏꯔꯤꯕ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯤꯀ꯭ꯋꯤꯗ ꯃꯦꯗꯤꯀꯦꯜ ꯑꯣꯛꯁꯤꯖꯦꯟ ꯄ꯭ꯂꯥꯟ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯃꯔꯣꯝꯗ ꯖꯦꯅꯤꯝꯁ ꯀꯦꯝꯄꯁꯇ ꯁꯥꯒꯠꯀꯗꯧꯔꯤꯕ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. Birrenna ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ 24ꯗ ꯀꯥꯔꯀꯤꯅꯣꯁ ꯍꯦꯜꯊ ꯀꯦꯌꯔꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯌꯥꯎꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯇꯨꯅ ꯅꯧꯅ ꯁꯥꯒꯠꯀꯗꯧꯔꯤꯕ ꯍꯥꯏ-ꯇꯦꯛ ꯀꯦꯟꯁꯔ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯈꯟꯅꯈꯤꯒꯅꯤ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤ PPP ꯃꯣꯗꯦꯜꯗ ꯄꯥꯏꯈꯠꯀꯗꯧꯔꯤꯕꯅꯤ ꯂꯣꯏꯅꯅ ꯃꯁꯤꯅ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯗ ꯀꯦꯟꯁꯔ ꯂꯥꯌꯦꯡꯅꯕꯒꯤꯗꯃꯛ ꯃꯄꯥꯟꯗ ꯆꯠꯅꯔꯤꯕ ꯑꯁꯤ ꯂꯦꯞꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯄ ꯂꯩꯈ꯭ꯔꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯥꯅꯁꯤꯔꯣꯜ ꯈꯨꯌꯦꯛ ꯄꯤꯅꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯍꯥꯏꯅ ꯄꯜꯂꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯑꯃꯨꯛ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠꯇꯒꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯁꯔꯨꯛ 6 ꯍꯦꯜꯂꯤ ꯑꯦꯛꯁꯄꯔꯠ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥ ꯌꯥꯎꯅ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯀꯌꯥꯗ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯔꯤꯕ ꯀꯣꯚꯤꯗ-19ꯒꯤ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯏꯟꯗꯤꯌꯥꯗ ꯀꯣꯚꯤꯗꯀꯤ ꯑꯅꯤꯁꯨꯕ ꯋꯦꯚ ꯊꯣꯛꯍꯟꯈꯤꯕ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯗꯒꯤ ꯁꯟꯗꯣꯔꯛꯄꯒꯤ ꯆꯥꯡ ꯁꯔꯨꯛ 6 ꯍꯦꯜꯂꯤ ꯍꯥꯏꯅ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯃꯣꯠ ꯄꯤꯅꯔꯛꯂꯤ ꯁꯥꯎꯊ ꯑꯐ꯭ꯔꯤꯀꯥꯗ ꯁꯟꯗꯣꯔꯛꯄ ꯊꯦꯡꯅꯔꯤꯕ ꯚꯦꯔꯤꯌꯦꯟꯠ ꯃꯈꯜ ꯑꯁꯤꯒꯤ ꯄ꯭ꯔꯤꯂꯤꯃꯤꯅꯔꯤ ꯑꯦꯅꯥꯂꯥꯏꯁꯤꯁ ꯆꯠꯊꯕ ꯃꯇꯝꯗ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯁꯟꯗꯣꯛꯄꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯕꯗ ꯅꯠꯇꯅ ꯚꯦꯛꯁꯤꯟ ꯀꯥꯞꯈꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯁꯨ ꯅꯥꯍꯜꯂꯛꯄ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩ ꯍꯥꯏꯔꯤ ꯏꯟꯗꯤꯌꯥꯗ ꯄꯥꯛꯁꯟꯅ ꯁꯟꯗꯣꯛꯄ ꯊꯦꯡꯅꯔꯤꯕ ꯗꯦꯜꯇꯥ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯗꯤ ꯃꯣꯅꯣꯀ꯭ꯂꯣꯅꯦꯜ ꯑꯦꯟꯇꯤꯕꯣꯗꯤ ꯊꯦꯔꯥꯄꯤꯅ ꯉꯥꯛꯊꯣꯛꯄ ꯉꯝꯃꯤ ꯑꯗꯨꯕꯨ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯒꯤ ꯑꯣꯐꯁꯄ꯭ꯔꯤꯡ ꯑꯣꯏꯈꯤꯕ ꯗꯦꯜꯇꯥ + ꯚꯦꯔꯤꯌꯦꯟꯠ ꯑꯗꯨꯗꯤ ꯍꯥꯏꯔꯤꯕ ꯊꯦꯔꯥꯄꯤ ꯃꯈꯜ ꯑꯁꯤꯅ ꯉꯥꯛꯊꯣꯛꯄ ꯉꯝꯈꯤꯗꯦ ꯑꯁꯨꯝꯅ ꯗꯦꯜꯇꯥ + ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯒꯤ ꯃꯊꯪꯗ ꯅꯧꯅ ꯊꯦꯡꯅꯔꯤꯕ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯚꯦꯔꯤꯌꯦꯟꯠ ꯑꯣꯐ ꯀꯟꯁꯔꯟ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯕꯅꯤ ꯍꯥꯏꯗꯤ IGIBꯒꯤ ꯔꯤꯁꯔꯆ ꯁ꯭ꯀꯣꯂꯔ ꯃꯥꯔꯁꯤ ꯔꯣꯐꯤꯅꯥꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯅꯧꯕ ꯂꯤꯅꯤꯌꯦꯜ ꯃꯈꯜ ꯑꯁꯤ ꯚꯦꯔꯤꯌꯦꯟꯠ 63 ꯌꯥꯎꯔꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯁ꯭ꯄꯥꯏꯛ ꯄ꯭ꯔꯣꯇꯤꯟ ꯚꯦꯔꯤꯌꯦꯟꯠ 39 ꯌꯥꯎꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯊꯦꯡꯅꯔꯕ ꯚꯦꯔꯤꯌꯦꯟꯠꯁꯤꯡ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯒꯤ ꯏꯝꯃ꯭ꯌꯨꯅꯤꯇꯤ ꯂꯟꯁꯤꯟꯗꯨꯅ ꯆꯪꯁꯤꯟꯕ ꯉꯝꯕꯒꯤ ꯆꯥꯡ ꯋꯥꯡꯏ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ ꯖꯤꯅꯣꯝ ꯁꯥꯏꯟꯁꯀꯤ ꯑꯦꯛꯁꯄꯔꯠ ꯑꯃ ꯑꯣꯏꯔꯤꯕ ꯁ꯭ꯀꯣꯔꯤꯌꯥꯅ ꯇ꯭ꯋꯤꯇꯔꯗ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯗ ꯏꯖꯔꯦꯜꯗ ꯀꯣꯚꯤꯗ ꯚꯦꯛꯁꯤꯟꯒꯤ ꯕꯨꯁꯇꯔ ꯗꯣꯁ ꯐꯥꯎꯕ ꯀꯥꯞꯂꯕ ꯃꯤꯑꯣꯏ ꯑꯃ ꯑꯅꯧꯕ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯅꯥꯕ ꯊꯦꯡꯅꯔꯦ ꯃꯔꯝ ꯑꯁꯤꯅ ꯚꯦꯔꯤꯌꯦꯟꯠ ꯃꯈꯜ ꯑꯁꯤ ꯚꯦꯛꯁꯤꯟꯅ ꯉꯥꯛꯊꯣꯛꯄ ꯉꯝꯗꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅꯃꯛ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤꯅ ꯃꯤꯑꯣꯏꯕꯗ ꯀꯌꯥꯝ ꯌꯥꯝꯅ ꯇꯝꯊꯤꯅ ꯁꯣꯛꯍꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ ꯑꯣꯃꯤꯀ꯭ꯔꯣꯟ ꯚꯦꯔꯤꯌꯦꯟꯠ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛꯁꯤꯡꯗ ꯇꯝꯊꯤꯅ ꯁꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯗꯒꯤ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅ ꯂꯩꯕꯥꯛ ꯈꯨꯗꯤꯡꯃꯛꯇ ꯑꯍꯦꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕ ꯈꯪꯍꯟꯈ꯭ꯔꯦ
ऑर्गेनाइजेशन असिना महाकी मेंबर ओरिबा लेबाक चामग मौद्रग मरीदा वैक्सीनेशन की थबक हेन खुमांग यांगसिनना सांगसिनना अमदी हेल्थ सर्विसेस की मतिक चाना लिंगनब हेन पौताक पिख्रे अनौब पेरेन मखल असि कोविड की वैक्सीन कापलब मियोइसिंगसु नहालप याबिगी ओइथोकप लै अदुबु मसिना कयाम लूना सोक्सिन हनब ngamgdagi haibadudi khangma ngamdri nakal amaromda South Africa gi exports singna phongdorakpagi matungina vaccine kaplaba miyoi singdadi beren makhalasina phibam luna nasin handaba thengnare haidi vaccine gi dose kaplaba miyoi singda laiset asina nawa thengnarabasu phibam luna nasinduna hospital yobagi sang yamna nemli South Africa gi health expert Professor Salim Abdul Kalimna pau gi mifam amada hai Omicron variant asina hanagi variant singdagi hena tamthina suonba ngambra haibadu haujimaki oinadi haiba ngamdri adubo variant makhal asi sandoropagi sang wangi loinana vaccine kapraba miyoi singnasu narakpagi sang wangi haibasimadi khangma ngamle haina supali Atopa pawaman go to village 2.0 loisinkhre District Administration Bisnupur Sinduna November kunga taruktagi kungnipan fabu oinam AC gi manungsana leiba ngai khom khuno playground da BJP gi National President JP Nada amadi Se Minister N Berena hawdoktuna numit humni subna satharakhiba Go to Village 2.0 cultural program kaya ga loinana loisinkhre tharamadura oinam AC gi MLA L Radhakishore DC Bisnupur Ranjan Jumnam ADC Bisnupur Hais Bobby Sharma Madi AC2 DC Bisnupur Hazas Hasana President member oina sarugaki Thoramadugo Mari Lenana MLA Radhakishore Hai Manipur Lengana Miyam gi amadi lengaki official singi marakta Mari hena fagat hananaba madi miyam da lengaki scheme singbu yumthong khuding satuna khangananabagi pandamda Minister N Berena hawdokiba Go to village Bisnupur district ki oina mai pakna pangthokpa ngamkhiba sigidam district administration Bisnupur amadi district asida leiriba tongan department singi official singbu thagali haini spali makhasa tharak poina myamna tentak na pau pizage advertisement hapkhibagi sale pithoktrabadi leinga ki pau phongdana ba EGM na warep laukre State asigi tuan ba housing da lenga ki oiba advertisement sing hapkhibagi lupa lakh kya gi oigedaba senpham sing pithoktuna leiribadu December tara phawgi manungda pithoktaba tarabadi lenga ki mari leinaba pawk sing phongdana ba ngasi editor guilds Manipur amadi Manipur Hills Journalists Union na warep laukre warep asigi mari leinana ngasi editor guilds Manipur amadi Manipur Hills Journalists Union na IPR minister da memorandum pisingkhre sohaidi Atopa pawamana Acer report yumpham yaudabani se minister hawkiba November 13 phongkiba 13 suba annual status of education report rural 2021 state asigi oina kumja English ngani ga 19 da lenga ki school da mahairoi enroll tobigi sangsara 26.8 leirambadu saliba sai English ngani ga kunga matho asida sara 13.4 da hanthare haina phonglakhiba se yumpham yaudaba aranba report ne haina se minister nongthomam birena phongdokre so haidi Atopa pawamana potloida phige phane hapsinduna lighting sem sarubasinga wakhal taminakre inat yokhatluf luhongbagi potloida aran mamongda inat ki oiba phige phane hapsinduna sem saruba potloi saba madi setpa haiba kangbu amaga wakhal taminaraba matungda makhoi asoibadu yajakre haina inat yokhatluf ki sirolamana sohaidi seroladuna makhatana hai haukiba thasigi kungo humdoida social media gi khuthangda miyamna unakraba Potloi manba masak khangdaba fizol ama khangbom makha lekai da leiba babita khundongba mapuroiba khundongmam kumar hairiba miyoi sina puthoraki miyoi si poloi saba masum poloi setpa miyoi ni hairiba miyoi sina loinana fizol adubu setkhibi film actress hairoktagi moirangthim bindia apokpi m babita leiphamna hairok asiga Inat yokhat loka puna phaminaduna makhoina aran mamongda inat ki oiba luraba phige phane hairiba fizoladubu potloida hapsiluba dugidamak wari sanaduna pautak phibadigi makhoigi asoibadu yajakhre hari atopa paw khara namo parliament farm law repeal bill khanadana pass tokre democracy gi amamba numit amani Supriya Sule BJP ki Prime Minister Narendra Modi ne numit kharani ki mamangna mangjauna lathukibagi matungina maakna lusingliba Union Cabinet na ayaba piraba matungda ngasi leba wathok oirakliba farm law repeal bill Lok Sabha da khanadana voice vote ta pass tawkibaga loinana Rajya Sabha da su hairiba phibam sida repeal bill asi pass tawkre
Leba asigi laumi satret hena farm bill ahungi mayukta sangshilakhiba khongjangda sikhibada natana opposition party ki members sina wathok oiriba bill ahum asi BJP lengakna parliament ta pass tawkiba matamdasu puthoktu khanakidabani amasum masi bill ahum asigi repeal bill puthorakpadasu khanabagi tanja pikide hairaduna Nationalist Congress Party NCP gi lusingba Supriya Sulena Parliament House ki mapana paumisingda phongdokhibada ngasigi numit asi democracy ki manumit amani government amakhoi man ki baat khaktamak pangthokpa pamli duga miyam gi warol zan ki baati taningdri haiki hen supali atopa paamana Thawal police da lupa lakh tara gi reward piragani lakthokre Chusampur imbus ki case NIA na lakhotri chief minister en Biren Urkul district ki Somdal da anoba Bank of Baroda gi branch ama hangdokhibaga loinana lainga asina hawkhiba sahi mariga thanipan pangthokhiba thabak singa akupa warol yawba transforming Manipur inclusive department under BJP led government haina mingthonba publication amasu phongkhibaga loinana ngarang Thawal district ki huikap awang lekai songa local area dagi ising hapnaba liter songa gi syntax amagi manungda lotuna thamlamba yamlaba nongmay amasu marusing phagathibagi damak Thawal district police ta lupa lakh tara gi reward ko loinana service commendation piragani haina lakthokre loinana chief minister na phongdokhibada Chuchampur gi behiyang da nifugutaru Assam Rifles ki commanding officer Colonel Biplab Tripathi ma ki loina be amasu masayawna personal mari ga hatkiba ambush adu ki matangda housing phawi oina di National Investigation Agency NIA na official oina case lokhat palitri adumaina ma NIA na thawdu adu ki matangda athuba matamna case lokhalakani haibigi asek pathajaba lei hainasu phongdorakhi amaramdana asokpa ahal sire Thasigi Kungatare ki numidang wairamna kaksing PS ki Kurawpokpida trakna thonglambadagi soktun laikatnarakhiba kaksing wairi labanga parengdagi naurem mega sai humpu laikatnabada kanmangamdana laikhidre thawdosigi matangna police na case ma lakholaga laikhidrabigi haksang Jenims ki mokta postmortem tawraga imungda sinakhre sohari atopa paw manamo Apaba miyoyama court bandage yelaga puthorakre court na miyoyadu BLP bagaloina DGP da lokhatpam thokko thabak sing lokhana bakhankre thasigi kungataru ki nungthil pung amarom tarakpada pasoi PS ki OC inspector sanjoina report amaga loina singjamai PS da khusinarakiba na ama ngasi police na chief judicial magistrate Imphal West ki court ta judicial custody remand prayer tawraduna puthorakiba da miyoyaduna maakpu sar ibomsa SP Imphal West na phubadagi makhut yet tektuna bandage yet pani hapwa court phongdorakpadagi kona accusation hairibana hadugi maikaidigi police ki judicial remand player bo objection tawraduna BLP binaba tharakhiba petition ama khannaraba matungda lupa lising yang khaigi PR bond amasung masigi manaba security amaga furnish tawholaba matung ngasi nungthil pung manga makhai phawgi manungda soidana thadokhinaba police to order pikre Court video conferencing gi kuthangda makhut yeta bandage yelaga puthurakhiba naha dugi maming thoksom Gyanendra sai kungatru apokpa TS Munindro kawi hairangoi thong maibam awang laikai degini hairi Parsoi PS ki osina tawrak report ki matungina thasigi kungatrukta BJP ki national president amasum chief minister na Bishnupur district ki oinangi kaino makhal laikai fawo hotel classic grandeur gi lakbagi lambida na asina Tata Safari MN01AK 7351 thawduna lakhibaga loinana police na khamada lepagi muhutta VIP gi motor gate marakta yaukshilakhibaga loinana masada su license ki point 32 gi revolver ama maru nipan ga konana yaramkhi haina pausna makhatana phongdorakli atopa paw manamo BDF personnel ama tharu yanduna siramle ngasi nungthul pung ahum makhairam tarakpada BDF personnel ama kanto sabal Ingorok Lampakta leiba primary school amada thauri yandun siramle hari laikhidraba BDF personnel adugi maming Hobizam Sunil Kumar sei kuntra kawi ma tengri dagini haujikna leimakhong singkhong da leiba police outpost da attach tawdunu leibani haina sufungdorakli atopa pawmana makti haukifna haijarakli International Human Rights Association gi president amasum coordinator makti haukifna Freedom Fighter Rani Gaidiliubu mahaki Facebook amasum Twitter account da thasigi kungu humdoida fake Freedom Fighter fictionally portrait by late Professor
Gangmu mai kamai haina upload tawkiba adubu lana freedom fighter sigi mingsa soonanaba honakibani haina miyamdu lale haijarakli ma ki sirol asina thawong adu atamnana tawkiba natti hairaduna waising aduna miyamgi pungning soongadab oirabadi mahakna lale hairaduna numitumaktada upload tawkiba waising adu lauthokre hairi maram asina mahakna tawkiba ararma thabak sing adubu ngakpiduna miyamna mahakna lale haijaribu wafam asibu akaknana Zirarong Furup ki miyoi singna ayaba PBU su hairakli. Atopa mapalam ki paukra miyamna marak thana hapsage quarantine hotel dagi sentokiba matai manau fare. South African flight singdagi lakiba COVID positive oiraba passenger singi laifam hotel amadagi sentorakraba matung atopa flight amada amuk tuongduna satnaba hotnaramba matai manau. Thus border police na fare hainasu paus na pali. Atopa paamana maina singbada matai manau sire Uttar Pradesh ki Zahazanpur nupa mamayu manakta leiba high tension power cable amaga samnarubadagi sikhibaga loinana mahaki loina bisu mahakpu kannana hotnarubada sire hairi thaudo odu thangja numiki numidang athengbada Zahazanpur district ki Mirzapur police station konba Singhapur village ta thokibani laumi ama oidiba masagi sai nifugani thoi suraba dangal singa mayumgi ingkhol thabak suringaida khanghauduna tingba cable amaga samnarubadagi maina singkhibani mahana lawba tabadagi maki loinabi Jasoda Devi Chenchilaki amasu mahakpu kannana bahonaki thaudo oduda mahaksu maina singduna phibam thina sokhi matai manadu government medical college amada khudakta pukhatpada laikanaba ngamdana sikhibani sohari Atopa pau kharanamu iba paba hitaba mihut kyana laingakta leiraga karamba sakha thorang paikhat pangamgani hangthan pau taithul thika tawraga thabak sudana sel paiba mayai kaba chinjak yauna jat ki karbar tawraga sel pairakpa iba paba hitaba mihut kya hapchinduna sem sarkar asina karamba sakha thorang ki thabak paikhat pangamgani policy maker oigadoriba mihut sina Indian constitution ge amadi assembly gi agenda phawba Paba hitaba singna karamba awana purapa ngamgani haina Janata Dal United ki state president Hangthan Pau Taithulna phongdokre Atopa pau manam China gi lan gi plane kunga tare na Taiwan defense zones landuna pasinkre China gi lan gi plane kunga tare lom hienbana Taiwan gi air defense bab zone lanchinduna paishilaki ba si China na self rule island asida pressure pibigi thawong ama oigani haina thajanari Taiwan gi defense ministry gi mekedi gi haikibida China gi lan gi plane sing aduna defense buffers zone la na paishilaki ba aduda Taiwan gi war plane sing pekhatuna warning tawbudigi mafam thadoktuna satki makata na China gi thawong sing asinga thokna ba Taiwan gi oina missile system deploy tawragani haina su pawsina makata na su phongdorakli Numaizu numita China na makhoigi fighter plane taragani pan high 6 bomber mapan amadi YA-20 aerial refueling aircraft singaluna na Taiwan defense box zone tamna paishinki hain supfundorakli loisilakpoina phawbai mai tharamle lauksal piraga uba lauktang sanduna kienba uka soi laukolda lausangam ama tangkhai masakhangdaba singna mai thadokramle haina lauktang youth Development Organization ki Secretary ki Sirol Aman Hairi Thaudo Siga Mari Lainana Mari Lainaba Authority na akan mamiyeng sangbiduna phawboi mai thabada senaba sing phaduna akan baseda PBU Hairi haina su phongdorakli tentakpa pawamna Quran mangthokpagi matangna Pakistan na police station mai thakre Pakistani awanungsuk thamba Khyber Pakhtunkhwa province ki Sarsa town da Nomaijing numidang da miyoi lising mga romgi miyam amana police station makusilaga mai thakre amasum kar kuntra henbasu mai thakre hari thaudo adu Islam gi senglab lairik Quran mai thabagi maral siba miyoi ama kusinau haina police officer singda demand tawrakibadagi thokibani haina ngasi ningthokaba numita district police chief Asif Nahiki ngasi ningthokabagi ayukta su police station adugi mapana miyoi lising anirom laiki amasum police officer singi uniform sing mai thaki miyoi aduna Holy Quran mai thakiba adugumna mahakpusu hingna mai thanaba mahakpu kusinanaba taksiladuna miyam police station aduda thomjilakibani haina pausna phongdorakli duga hausgi unity paus matang ase lusinjarage amasum pathosakibda sokibulan kibikya yaursi miyam ngakpigani matam gi marui bi pausung lepton update pizarake nesu channel sigi mekedi gi miyam thamjari and thank you